North Korea amadi South Korea gi marakta thinarpa sengasigina trade North Korea gi mi amagi machinda South Korea gi apaba haiba wafam ka haiba se yapora te ta yapora te even North Korea gi mi amagi nakta South Korea gi pot amaka lairamba thengdarabadi harsh punishment pi asiguba case ama North Korea gi dictator Kim Jong Un na handak tawkre ke drama yenglubagi tamakta 30 students miam mangda puthokla kapkre satra singa se age yanamak haigatri bangaktani teenager tani satra singa si da siriba maraldi makoina South Korea da semba saba drama serial yenglambani sini masibu South Korea drama or ke drama haina kawi Korea gi news agency Jong Ang Daily gi matungina masigi case ase hokiba week kini hairi hojik wari ase tapna thorakpani leak oirakpani North Korea gi TV channel Chonus koba asigi matungina satra sing asina pen drive ta store toba South Korean drama sing yenglambani sini masigi pen drive sing ase balloon gi matengna South Korea dagi North Korea da thajil lakhibani audagi satra sing amadugi no maduge pen drive sing to khungalaga masi lot lo ni yenglamba North Korea da Japan South Korea amadi America gi drama sing ban tawi makoi da Russia da semba shoot torokpa film or anything drama masi di yengbo okay ni valid ni government ni yai North Korea da December tangkun 2020 da ek amasem ki madugi ek adugi matungina reactionary ideology and cultural reject ek ki matungina South Korean media sing film oigra drama oigra mi sing gi marakta thunghanba masi sibagi cheirak pi aduga yengba singtana 15 years jail da thambagi punishment pi masigi ek asigi rule amasu lairi South Korea style da loan da isai sakpa kari uma thengnaruba taraga ti madu 2 years ki jail pi hauki bathada angang pakhang teenager amabu life imprisonment amadi kharabuna cheirak pi bo oina hat krabani makoi si total masing kuntra mukni hairi amasung makoi loina 17 18 years surak pangaktani masiga loina na case amasu thokre 22 years ki pakhang masa amagi nakta 70 hena South Korean isa yora misini mabu sibagi cheirak pi ki adubu pakhang ase chendro lot ki kharni matungda siduna phangki magi hakchang uraga khangki phuraga te si ki bani haibase masini oire se South Korea amadi North Korea ki marakta